ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃꯗꯅꯤ ꯊꯣꯏꯕ ꯀꯧꯕ ꯌꯨꯗ ꯁꯣꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯁꯨ ꯌꯨꯗ ꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥꯅ ꯃꯥꯕꯨ ꯅꯥꯎꯀꯣꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯁꯨ ꯃꯥꯒ ꯈꯪꯅꯕ ꯁꯅꯥꯔꯩꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯊꯣꯏꯕ ꯌꯨ ꯊꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯁꯪꯁꯥꯔꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄꯥ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯃꯥꯒ ꯍꯤꯡꯃꯤꯟꯅꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯅ ꯊꯣꯏꯕꯕꯨ ꯌꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯅꯥꯔꯩꯕꯨ ꯏꯟꯊꯣꯛꯂꯛꯈꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯅꯧꯔꯤꯀꯥꯟ ꯊꯣꯏꯕ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯝꯗꯦ꯫ ꯍꯥꯏꯅꯕ ꯇꯥꯏ, ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯉꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯦ꯫ ꯑꯗꯨꯃꯛ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯈꯥ ꯆꯠꯊꯈꯤ꯫ ꯊꯣꯏꯕꯅ "ꯑꯣ ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯤ꯫ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯀꯩꯅꯣ, ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯏꯅꯦ ꯊꯔꯨꯒꯤ ꯌꯨꯁꯤ ꯃꯇꯪ ꯍꯦꯛ ꯊꯛꯍꯧꯗꯕꯗ ꯅꯣꯡꯃꯁꯤꯒꯤ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯑꯐꯛ ꯑꯐꯥꯏ ꯆꯨꯔꯒ ꯕꯨꯙꯤꯒ ꯑꯃꯗ ꯊꯣꯛꯑꯣꯏꯗꯣꯏꯅꯤꯗꯣ꯫ ꯑꯁ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯧꯔꯤꯀꯥꯟ ꯌꯨ ꯌꯥꯎꯗꯅ ꯍꯤꯡꯕꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦ꯫ ꯁꯤꯔꯨꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯌꯥꯝ ꯑꯩ ꯍꯟꯖꯤꯜꯂꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯏꯕ ꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯊꯕꯥꯅ "ꯍꯩ ꯋꯥꯔꯛꯇꯕ ꯃꯆꯥ, ꯅꯪꯕꯨ ꯇꯥꯅꯤꯡꯗꯦꯅꯦꯍꯦ꯫ ꯅꯊꯤꯕꯣꯡꯗ ꯊꯛꯎꯔꯕꯗꯤ ꯇꯨꯃꯤꯟꯅ ꯏꯃꯨꯡ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥ? ꯃꯁꯤꯗꯩꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯂꯩꯔꯅꯨꯀꯣ, ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ "ꯑꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯄꯂꯦꯝ ꯅꯪꯒꯤ ꯌꯥꯊꯪ ꯏꯀꯣꯛ ꯊꯛꯇ ꯍꯥꯞꯇꯨꯅ ꯅꯆꯥ ꯆꯪꯖꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯄꯂꯦꯝ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥꯗꯣ ꯀꯗꯥꯏ ꯆꯠꯈꯤ? ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯌꯨꯝꯗ ꯍꯜꯂꯦ ꯍꯥꯏꯔꯗꯤ ꯊꯣꯛꯂꯛꯀꯗꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯣꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯑꯣ ꯁꯅꯥꯔꯦ, ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯅꯪꯒꯤ ꯃꯥꯟꯁꯦ ꯍꯜꯂꯛꯂꯦ ꯊꯣꯛꯂꯛꯂꯣꯅꯦ꯫ ꯅꯪꯒꯤ ꯃꯥꯟꯁꯤꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯕꯤꯔꯣ, ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ." "ꯍꯩ ꯋꯥꯔꯛꯇꯕ ꯃꯆꯥ, ꯏꯃꯧꯗꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯊꯥꯈꯤꯕꯅꯤ꯫ ꯏꯃꯥꯁꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯍꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯃꯧꯗꯅꯦ ꯈꯔ ꯌꯣꯜꯂꯨꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯥꯈꯤꯕꯅꯤ." "ꯑꯦ ꯀꯩꯒꯤ ꯃꯥꯗꯤ ꯀꯩꯊꯦꯜꯗ ꯊꯥꯔꯤꯕ? ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯍꯦꯛꯇ ꯏꯃꯥꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ? ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯊꯣꯛꯑꯝꯃꯗꯤ ꯀꯝꯗꯧꯅꯤ? ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅꯅꯤ, ꯏꯃꯥꯅ ꯗꯥꯏꯇ ꯄꯨꯝꯕ ꯂꯧꯒꯗꯕꯅꯤ." "ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯪꯅ ꯂꯝꯆꯠ ꯆꯨꯝꯗ꯭ꯔꯒ ꯃꯤ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯁꯤꯅꯅꯤ꯫ ꯅꯪꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕ ꯀꯔꯤꯒꯤ ꯏꯃꯧꯒ ꯑꯩꯒꯅ ꯋꯥꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯀꯔꯤ ꯋꯥꯠꯂꯤ, ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯌꯨꯊꯛꯁꯦꯜ ꯁꯣꯏꯗꯕ ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯄꯤꯗ꯭ꯔꯒꯅ ꯏꯃꯧꯕꯨ ꯇꯊꯤ ꯇꯧꯏꯕ꯫ ꯏꯃꯧꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" "ꯁꯅꯥꯔꯩꯒꯤ ꯃꯔꯥꯜ ꯍꯥꯏꯕ ꯏꯃꯥ, ꯃꯥꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯄ, ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩ ꯌꯨꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯀꯌꯥꯔꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥꯏꯗꯣ ꯅꯪꯅꯦ, ꯅꯪ! ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯧꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯍꯧꯒꯗꯕ? ꯃꯁꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯔꯛꯑꯣꯕ꯫ ꯏꯃꯥ ꯁꯤꯔꯕꯁꯨ ꯈꯨꯌꯥꯇꯨꯁꯤꯅ ꯁꯤꯖꯒꯦ ꯀꯩꯗꯧꯒꯦ?" "ꯑꯣ ꯀꯩꯅꯣ ꯏꯃꯥ, ꯁꯤꯕ ꯇꯥꯏꯁꯤꯕꯣ? ꯀꯩꯒꯤ ꯏꯃꯥ ꯁꯤꯗꯣꯏꯅꯣ? ꯏꯃꯥ ꯁꯤꯕ ꯌꯥꯗꯦ꯫ ꯏꯃꯥ ꯁꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗꯩ ꯄꯩꯁꯥ ꯅꯤꯗꯣꯏꯕ? ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤꯕ." "ꯃꯍꯥꯛꯀꯤ ꯑꯣꯜꯂꯛꯈꯤꯒꯤ ꯃꯆꯥ, ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯀꯃꯥꯏꯅ ꯑꯣꯏꯔꯝꯃꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯅꯃꯥ ꯑꯩꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ, ꯅꯄꯥꯕꯨꯡꯒꯤ ꯐꯠꯇꯕ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯂꯧꯍꯧꯔꯦ꯫ ꯋꯥꯗꯧꯔꯤꯗ ꯏꯃꯧꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯗꯣ ꯏꯃꯧꯒꯤ ꯃꯐꯝꯗ ꯊꯣꯛꯂꯒꯅꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯀꯥꯟꯗ ꯁꯅꯥꯔꯩꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯍꯣ ꯇꯥꯕ꯭ꯔꯣ? ꯅꯃꯧ ꯍꯜꯂꯛꯑꯦ." "ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯍꯦꯟꯁꯥꯡ ꯅꯥꯄꯤꯗꯣ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯕꯅꯤ꯫ ꯗꯥ ꯊꯣꯏꯕ, ꯀꯌꯥꯝ ꯀꯨꯏꯕꯤꯔꯕꯒꯦ ꯍꯜꯂꯛꯄ?"
ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯑꯣ ꯆꯥꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯊꯥꯡꯗꯣꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯤ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯊꯣꯏꯕꯅ ꯈꯨꯗꯥꯡ ꯐꯥꯗꯨꯅ ꯍꯦ ꯅꯨꯄꯤ ꯅꯔꯣꯆꯨꯝ ꯀꯩꯊꯦꯜꯗ ꯀꯔꯝꯕ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯔꯨꯕꯅꯣ ꯍꯥ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯑꯩ ꯑꯃ ꯂꯩꯅ ꯅꯪꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯀꯩꯅꯣ ꯊꯣꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯆꯠꯂꯨꯕ ꯅꯠꯇꯤꯌꯦ ꯏꯃꯥ ꯃꯁꯥ ꯉꯝꯗ ꯍꯥꯏꯕꯗꯨꯗ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯂꯨꯕꯅꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯑꯁꯤ ꯊꯣꯛꯇꯨꯅ ꯌꯨꯝ ꯄꯨꯔꯤꯕꯅꯤ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯂꯨꯕꯅꯤ ꯊꯣꯏꯕꯁꯨ ꯅꯣꯡꯃꯒꯤ ꯌꯨ ꯊꯛꯁꯦꯜꯁꯨ ꯅꯤꯔꯛꯀꯅꯤ ꯀꯩꯊꯦꯜꯁꯤ ꯊꯣꯛꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯤꯒꯅꯤ ꯃꯁꯤꯅ ꯏꯃꯨꯡꯁꯦ ꯄꯨꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯤ ꯀꯞꯂꯝꯃꯤ ꯊꯣꯏꯕꯁꯨ ꯌꯨ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯉꯥꯡꯂꯝꯃꯤ ꯍꯦ ꯀꯞꯁꯤꯟꯅꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯂꯣ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯣ ꯂꯣ ꯑꯩ ꯌꯥꯝ ꯋꯥꯔꯕꯅꯦ ꯌꯨ ꯌꯥꯝ ꯊꯛꯂꯛꯄꯒꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯅꯪꯅ ꯅꯥꯗꯣ ꯄꯪꯂꯕ꯭ꯔꯣ ꯍꯥ ꯊꯕꯥꯅ ꯍꯩ ꯕꯗꯃꯥꯁꯀꯤ ꯑꯉꯥꯡ ꯅꯪꯅ ꯏꯃꯧꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯍꯥ ꯃꯅꯦꯝ ꯑꯩ ꯂꯩꯔꯤꯉꯩ ꯏꯃꯧꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯀꯅꯥꯅ ꯊꯣꯛꯂꯛꯑꯣ ꯏꯃꯥ ꯌꯥꯔꯦꯁꯦ ꯁꯥꯎꯕꯤꯔꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯊꯣꯏꯕꯁꯦ ꯌꯨ ꯉꯥꯎꯕꯒꯤ ꯇꯧꯔꯤꯅꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯏꯃꯥ ꯑꯅꯥꯕ ꯍꯦꯟꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨ ꯊꯣꯏꯕꯁꯦ ꯑꯩ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯨꯈꯤꯒꯦ ꯊꯣꯏꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯅ ꯊꯣꯏꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯥꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯕꯥ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯗꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ ꯃꯅꯦꯝ ꯊꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯁꯅꯥꯔꯩꯒꯤ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯅꯥꯔꯩꯁꯨ ꯃꯅꯦꯝꯅ ꯐꯝꯂꯝꯕ ꯀꯩꯊꯦꯜ ꯑꯗꯨ ꯐꯝꯗꯨꯅ ꯉꯝꯅꯕ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯈꯤ ꯁꯈꯤꯅ ꯍꯣꯏ ꯃꯧ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯣ ꯑꯗꯨꯕꯨꯅꯦ ꯏꯃꯧꯁꯤꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤꯀꯣ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯐꯅꯌꯥꯝ ꯐꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯌꯦꯡꯗꯅ ꯂꯩꯒꯗꯕꯅꯤꯀꯣ ꯏꯅꯦꯅ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯂꯧꯒꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ ꯅꯨꯄꯤ ꯈꯛꯇꯅꯤꯗꯣ ꯃꯥꯡꯖꯍꯧꯒꯗꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦ ꯁꯅꯥꯔꯩꯅ ꯍꯣꯏꯅꯦ ꯅꯃꯧ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯅꯃꯧꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯇꯧꯖꯔꯣꯏ ꯏꯄꯨꯔꯣꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯃꯧꯅ ꯌꯦꯡꯖꯔꯣꯏ ꯏꯄꯨꯔꯣꯏꯕꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥꯏꯀꯣꯟꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯏꯅꯦ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯏꯃꯧꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯏꯅꯦ ꯄꯦꯜꯂꯦ ꯁꯅꯥꯔꯩ ꯑꯗꯨꯕꯨꯅꯦ ꯅꯅꯦꯝꯗꯨꯁꯨ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯅꯀꯨꯗꯨꯁꯨ ꯍꯧꯖꯤꯛ ꯊꯣꯏꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒꯅꯦ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯂꯤꯕꯅꯤꯗꯣ ꯃꯆꯥꯅ ꯃꯄꯥꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯅꯀꯨꯗꯨꯅ ꯍꯦꯛ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯀꯨꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯊꯣꯏꯕꯅ ꯑꯃꯨꯛ ꯂꯧꯔꯛꯈ꯭ꯔꯦ ꯅꯅꯦꯝꯅ ꯊꯣꯏꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯄꯨꯛꯆꯥꯛꯀꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯄꯨꯔꯣꯏꯕ ꯁꯤꯕ ꯉꯥꯏꯕ ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯗꯨ ꯍꯦꯛ ꯊꯣꯛꯏ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯞꯂꯨꯔꯦꯅꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯅꯤ ꯀꯔꯝꯅꯗꯤ ꯍꯟꯗꯣꯛꯀꯅꯤ ꯌꯥꯔꯦꯁꯦ ꯏꯃꯧꯗꯤꯅꯦ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯒꯗꯕꯅꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯏꯔꯥꯡꯗ ꯌꯥꯎꯒꯦ ꯈꯟꯒꯅꯤ ꯐꯠꯇ꯭ꯔꯕꯁꯨꯅꯦ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯁꯣꯔꯅꯅꯦ ꯏꯃꯧꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯅꯃꯥꯗꯣ ꯌꯥꯝꯅ ꯐꯕꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯃꯋꯥꯒ ꯃꯆꯥꯒꯅꯤ ꯍꯦꯛ ꯐꯠꯇꯗꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯉꯟꯅ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈ꯭ꯔꯦ ꯅꯅꯦꯝꯗꯣ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯏꯇꯥꯅꯤ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯍꯦꯛ ꯈꯪꯍꯟꯗꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯏꯅꯦ ꯌꯥꯔꯤꯁꯤ ꯇꯣꯛꯂꯁꯤ ꯉꯁꯤꯗꯤ ꯋꯥꯔꯤꯗ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯣꯠꯁꯨ ꯁꯤꯠꯇꯦ ꯀꯔꯝ ꯇꯧꯒꯅꯤ ꯆꯦꯡꯁꯨ ꯂꯩꯍꯧꯗꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯊꯣꯏꯕꯒꯤ ꯌꯨ ꯊꯛꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯟ ꯇꯧꯕ ꯁꯣꯏꯗ꯭ꯔꯦ ꯌꯦꯡꯉꯣꯏ ꯏꯅꯦꯒꯤ ꯈꯔ ꯌꯣꯜꯂꯛꯂꯤꯕꯁꯤ ꯌꯦꯟꯅꯔꯁꯤ ꯅꯪꯒꯤꯁꯨ ꯆꯦꯡ ꯋꯥꯜꯂꯨ ꯏꯅꯦꯁꯨ ꯈꯔ ꯋꯥꯟꯈꯤꯗꯧꯔꯤꯕꯅꯤ ꯈꯔ ꯌꯦꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯗꯅ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯁꯅꯥꯔꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯔꯩꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯥꯌꯣꯛꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ ꯁꯅꯥꯔꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯅꯋꯥꯗꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯒꯗꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯁꯅꯥꯔꯩꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨ ꯊꯛꯁꯦꯜ ꯄꯤꯗꯦ
ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯍꯩꯅꯕꯤ, ꯑꯩꯒꯤ ꯉꯁꯤꯒꯤ ꯌꯨꯊꯛꯁꯦꯜ ꯄꯤꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯁꯦꯜ ꯁꯣꯏꯗꯅꯕ ꯄꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯁꯠ ꯄꯤꯔꯣ꯫ ꯑꯩ ꯌꯨ ꯊꯛꯅꯤꯡꯕꯅ ꯈꯅꯥꯎꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯅꯤ ꯌꯥꯗ꯭ꯔꯦ꯫ ꯄꯤꯔꯣ ꯍꯥꯏꯕꯅꯦ꯫ ꯗꯥꯊꯣꯏꯕ, ꯉꯁꯤꯗꯤ ꯁꯦꯡꯅ ꯑꯩ ꯁꯦꯜꯗꯣ ꯂꯩꯇꯕꯅꯤ꯫ ꯑꯩ ꯍꯛꯆꯥꯡꯁꯦ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯍꯛꯆꯥꯡ ꯉꯝꯕ ꯉꯝꯗꯕ ꯍꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯨꯊꯛꯁꯦꯜ ꯄꯤꯔꯣ ꯍꯥꯏꯕꯅꯤ꯫ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯌꯨꯊꯛꯁꯦꯜ ꯍꯦꯛ ꯄꯤꯗꯕꯗ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯨ ꯅꯪ? ꯗꯥꯊꯣꯏꯕ, ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯈꯤꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯇꯍꯩꯕꯪꯕꯪ ꯐꯥꯎꯅꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯀꯞꯂꯝꯃꯤ꯫ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯌꯨꯊꯛꯁꯦꯜ ꯁꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯪ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯔꯩꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯗꯥꯊꯣꯏꯕ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯦꯜꯗꯨ ꯂꯩꯇꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯁꯅꯥꯔꯩꯕꯨ ꯐꯨꯔꯝꯃꯤ꯫ ꯁꯦꯜ ꯄꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯃꯇꯝ ꯊꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯐꯨꯔꯝꯃꯤ꯫ ꯐꯨꯕ ꯌꯥꯕ ꯈꯔ ꯐꯨꯔꯝꯗꯨꯅ ꯊꯣꯏꯕ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯂꯨꯔꯕ ಮಿಕꯨꯞ ꯇꯟꯖꯥꯁꯤ ꯐꯥꯎꯕ ꯈꯪꯕꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯊꯨꯡꯗ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯇꯥꯏꯅꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯍꯜꯂꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ? ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯁꯤꯕ ꯍꯤꯡꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯂꯤꯕꯤ ꯁꯅꯥꯔꯩꯕꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯊꯣꯏꯕ ꯃꯥꯒꯤ ꯌꯨꯊꯛꯁꯦꯜ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯁꯅꯥꯔꯩꯕꯨ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯀꯔꯤꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯈꯛ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯣ ꯁꯅꯥꯔꯩ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ? ꯏꯆꯦꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ ꯏꯆꯦꯅ ꯀꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯨꯝ ꯀꯧꯁꯤꯜꯂꯛꯄꯗ ꯇꯥꯃꯟꯗꯕꯗꯨꯗ ꯅꯨꯄꯤꯗꯨ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯗꯨꯅ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯆꯪꯉꯛꯂꯝꯃꯤ꯫ ꯎꯔꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯔꯩ ꯑꯗꯨ꯫ ꯍꯩꯃꯥ, ꯁꯅꯥꯔꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯅꯥꯔꯩ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯆꯦꯅ ꯀꯧꯔꯤꯁꯦ? ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯁꯤꯅ ꯇꯧꯗꯨꯅ ꯁꯅꯥꯔꯩꯕꯨ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯍꯤꯡꯕ ꯁꯤꯕꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯂꯤꯕꯤ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯆꯥ ꯐꯪꯖꯔꯕꯁꯨ ꯃꯥꯒꯤ ꯂꯝꯆꯠꯇꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯃꯨꯡꯗꯤ ꯄꯨꯗꯕ ꯌꯥꯗꯕꯅꯤꯅ ꯁꯅꯥꯔꯩ ꯍꯥꯟꯅꯒꯨꯝꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯋꯥꯕ ꯊꯤꯗꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄꯤꯕꯥꯁꯨ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯅꯥꯔꯩꯕꯨ ꯐꯨꯕ ꯆꯩꯕ ꯀꯌా ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯕ ꯄꯤꯛꯂꯤꯕ ꯄꯤꯕꯥꯒꯤ ꯃꯐꯝꯗ ꯃꯄꯥꯕꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯄꯤꯕꯥꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯌꯨꯊꯛꯁꯦꯜ ꯄꯤꯗꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯃꯥꯕꯨ ꯑꯊꯤꯕ ꯈꯣꯟ ꯊꯥꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯑꯃꯗꯤ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯄꯤꯕꯥꯒꯤ ꯃꯐꯝꯗ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯃꯃꯥ ꯁꯅꯥꯔꯩꯒꯤ ꯃꯤꯅꯨꯡꯁꯤꯅ ꯍꯦꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯥꯁꯨ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯤ꯫ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯏꯕ ꯌꯨ ꯉꯥꯎꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤꯗꯅ꯫ ꯈꯔ ꯆꯥ ꯈꯔ ꯊꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯊꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ, ꯂꯄꯨꯔꯣꯏꯕ ꯍꯜꯂꯦꯅꯦ꯫ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯊꯦꯜ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯃꯩ ꯄꯥꯕꯨꯡ, ꯍꯟꯕꯤꯔꯛꯂꯕꯗꯤ ꯄꯣꯊꯥꯕꯤꯔꯨ꯫ ꯃꯄꯥꯟꯗ ꯂꯥꯎꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯨꯔꯒ ꯍꯟꯕꯤꯔꯛꯑꯒ ꯂꯥꯎꯈꯣꯡ ꯇꯧꯕꯁꯤ ꯄꯥꯝꯖꯗꯦ꯫ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯤ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯤ, ꯈꯤꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯨ ꯀꯩꯗꯧꯒꯦ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗꯁꯨ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯣ, ꯇꯥꯕꯤꯔꯨꯅꯨ, ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯅꯤꯗꯅ꯫ ꯁꯅꯥꯔꯩ, ꯅꯪꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯒꯤ ꯍꯩꯅꯕꯤꯁꯤꯗꯤ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯗꯦ꯫ ꯊꯥꯗꯣꯛꯅꯕ ꯍꯟꯖꯤꯟ ꯍꯣꯠꯅꯩ, ꯑꯗꯨꯕꯨꯅꯦ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯌꯨ ꯊꯛꯄ ꯅꯄꯨꯔꯣꯏꯕꯅꯦ ꯍꯥꯏꯗꯨꯅ ꯀꯥꯇꯨ ꯀꯥꯔꯟꯒꯤ ꯇꯧꯔꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯌꯥꯔꯤꯁꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯌꯥꯔꯤꯈꯩꯗꯤ ꯉꯝꯅꯕ ꯊꯛꯇꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯂꯁꯤ, ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯨ꯫ ꯑꯁꯨꯝꯅ
ꯁꯅꯥꯔꯩꯅ ꯊꯣꯏꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯄꯤꯕꯥꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯤ ꯏꯀꯥꯏꯔꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯁꯈꯤꯅ ꯁꯅꯥꯔꯦ ꯅꯪꯕꯨ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯑꯕꯒꯦ? ꯀꯥꯡꯁꯣꯏ ꯆꯥꯔꯛꯏ ꯏꯅꯦ ꯍꯣꯏꯒꯤꯗꯤ? ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯈꯪꯗꯦ꯫ ꯏꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯗꯨꯅꯅꯦ ꯃꯣꯔꯣꯛ ꯏꯔꯣꯜꯂꯤꯔ ꯈꯪꯗꯦ ꯆꯥꯕꯒ ꯌꯥꯗꯦꯗ꯫ ꯀꯥꯡꯍꯧ ꯐꯪꯉꯤ ꯃꯣꯔꯣꯛ ꯉꯥꯛꯇ ꯍꯥꯏꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯃꯆꯤꯜ ꯑꯇꯨꯝꯕꯗꯨ ꯊꯥꯡꯗꯣꯛꯑꯒ ꯈꯨꯝꯗꯣꯏꯗ ꯇꯧ ꯂꯩ꯫ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯏꯅꯦꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯁꯦꯡꯕꯅꯤ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯒ ꯂꯧꯔꯛꯏꯕ ꯏꯃꯧꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯧꯗꯣ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯣ ꯁꯅꯥꯔꯩ ꯊꯣꯏꯕꯗꯨꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ? ꯃꯆꯥꯁꯨ ꯄꯥꯈꯪ ꯐꯥꯔꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦꯅꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯎꯗꯨꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯗ꯫ ꯃꯌꯨ ꯊꯛꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯒꯅ ꯅꯨꯄꯤꯗ ꯐꯨꯕ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯨꯄꯤꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄ ꯃꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏ ꯀꯧꯕꯒꯦ? ꯃꯣꯏꯒꯤ ꯃꯤꯠꯇ ꯅꯨꯄꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯖꯥꯠꯅꯣꯕ? ꯈꯪꯗ꯭ꯔꯗꯩꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕꯅꯤꯅ ꯑꯩꯁꯨ ꯅꯃꯧꯅꯁꯨ ꯐꯪꯂꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯔꯨꯅꯨꯗ ꯏꯃꯧꯗꯤ ꯅꯃꯧ ꯐꯪꯂꯀꯥꯟꯗ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯛꯑꯗꯕꯅꯤ꯫ ꯃꯤꯕꯨ ꯁꯨꯝ ꯊꯥꯁꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯦ? ꯅꯆꯥ ꯄꯤꯕꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯊꯣꯏꯕꯁꯤ ꯈꯛ ꯉꯥꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ꯫ ꯃꯁꯤꯗꯅꯤ ꯏꯅꯦ ꯑꯩꯅ ꯋꯥꯔꯤꯁꯦ꯫ ꯃꯥ ꯈꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯗꯤ ꯍꯥꯏꯗꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯄꯤꯕꯥꯅꯁꯨ ꯃꯄꯥꯕꯨꯡ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯉꯥꯡ ꯇꯧꯗꯦ꯫ ꯃꯄꯥꯕꯨꯡꯁꯨ ꯉꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯎꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤꯅ ꯃꯆꯥꯒꯤ ꯀꯩꯁꯨ ꯈꯟꯕ ꯇꯧꯗꯦ꯫ ꯈꯪꯗ꯭ꯔꯗꯩꯅꯦ꯫ ꯌꯥꯔꯦꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤꯌꯦ꯫ ꯑꯗꯨꯕꯨꯅꯦ ꯃꯁꯥꯅ ꯇꯥꯔꯔꯣꯏꯅ ꯇꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯗ ꯁꯅꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯎꯅꯔꯝꯃꯤ꯫ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯈꯨꯟ ꯑꯃꯗꯗ ꯂꯩꯃꯤꯟꯅꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯈꯪꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯥꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯄꯤꯕꯥꯅ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯏ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯊꯥꯗꯣꯏꯒ ꯄꯤꯕꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯊꯤꯡꯕ ꯄꯤꯒꯦ ꯍꯥꯏꯕ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯒꯤ ꯃꯄꯥ ꯌꯨ ꯊꯛꯏ꯫ ꯀꯣꯟꯅ ꯄꯤꯕꯥꯁꯨ ꯃꯆꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯇꯧ ꯇꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯌꯦꯠꯄ ꯑꯣꯏꯒꯦ ꯈꯟꯕꯗꯤ ꯂꯩꯇꯦ꯫ ꯃꯆꯥꯒꯤꯗꯃꯛ ꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯊꯥꯗꯣꯏꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯎꯅꯁꯦꯒ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤ? ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯦ ꯊꯥꯗꯣꯏ꯫ ꯇꯧꯁꯤꯟꯅꯅꯨ ꯇꯥꯄꯤꯕ ꯑꯩ ꯅꯪꯒꯤ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯅꯍꯥꯟꯁꯨ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯑꯒ ꯆꯠꯈꯤ ꯍꯥꯏ꯫ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯦꯛ ꯌꯦꯡꯉꯝꯃꯕ ꯌꯦꯡꯉꯨ ꯅꯃꯤꯠꯇꯣ ꯀꯣꯠꯀꯗꯕꯅꯤ ꯈꯪꯉꯕ? ꯇꯧꯅꯨ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯍꯦꯛ ꯉꯥꯡꯕꯗ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ꯫ ꯑꯁ ꯊꯥꯗꯣꯏ ꯑꯗꯨꯗꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯥ ꯇꯣꯡꯕꯒꯤ ꯃꯆꯥꯅꯤ꯫ ꯌꯨꯝ ꯍꯟꯕꯗ ꯂꯝꯕꯤ ꯊꯣꯛꯏ ꯑꯗꯨꯅ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯃꯆꯟꯅꯨꯄꯤꯗꯣ ꯊꯝꯕꯤꯔꯝꯃꯣꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯅꯪ ꯁꯤꯗꯤꯕ ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥꯝ ꯌꯦꯡꯗꯦ ꯌꯦꯡꯁꯨ ꯌꯦꯡꯉꯨꯏ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗꯤ ꯉꯥꯏꯍꯥꯛ ꯈꯛꯀꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ꯫ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯅꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯜꯂꯕ ꯅꯨꯡꯁꯤꯕꯤꯗꯣ ꯅꯪꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯊꯥꯗꯣꯏ꯫ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯃꯤꯔꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ ꯄꯨꯟꯁꯤꯁꯤꯃꯒꯤ꯫ ꯇꯥꯕꯤꯕ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯗꯤ ꯅꯪꯅ ꯊꯥꯗꯣꯛꯑꯃꯁꯨ ꯅꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯂꯩꯗꯣꯏꯅꯤ꯫ ꯅꯪ ꯐꯪꯍꯧꯗ꯭ꯔꯁꯨ ꯅꯆꯥꯅꯨꯄꯥ ꯐꯥꯔꯒꯅꯦ ꯅꯝꯂꯩ ꯂꯩꯔꯛꯀꯗꯣꯏꯅꯤꯍꯦ ꯑꯩꯗꯤ꯫ ꯀꯤꯗꯕ ꯇꯧꯖꯅꯨ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯧ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯋꯥꯟꯊ ꯅꯣꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯕꯗꯨ ꯎꯔꯒ ꯄꯤꯕꯥ ꯇꯨꯃꯤꯟꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏ ꯑꯩ ꯃꯇꯝ ꯈꯔ ꯊꯪꯅꯕ ꯈꯨꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ꯫ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯇꯥ ꯇꯣꯝꯕ ꯍꯣꯏ ꯇꯥ ꯐꯩꯖꯥꯎ ꯍꯣꯏ ꯃꯌꯥꯝꯒ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯜꯂꯗꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯣꯏꯅꯣ? ꯑꯩ ꯎꯗ꯭ꯔꯦꯅ ꯉꯥꯎꯁꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯁꯠ ꯍꯜꯂꯛꯀꯗꯕꯅꯤꯀꯣ꯫ ꯍꯣꯏꯕ ꯊꯥꯗꯣꯏ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯊꯕꯛ ꯂꯣꯏꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ꯫ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯪ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯥꯡꯐꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯕꯥꯜꯂꯣ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯇꯥꯕꯤꯕ
ꯌꯨꯝꯕꯥꯂꯣꯟꯗ ꯅꯠꯇꯦ ꯏꯀꯨꯕꯣꯛ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯌꯥꯎꯅ ꯊꯝꯂꯝꯒꯦ꯫ ꯑꯗꯨ ꯊꯥꯗꯣꯛꯑꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯋꯥꯈꯜ ꯇꯥꯗꯦ, ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯍꯦꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯑꯩ ꯄꯥꯕꯨꯡ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯇꯦ꯫ ꯏꯃꯥꯁꯨ ꯄꯥꯕꯨꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯌꯥꯝꯅ ꯋꯥꯖꯔꯦ꯫ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯊꯥꯗꯣꯛꯑꯦ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯧꯗꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯀꯩꯁꯨ ꯃꯤꯔꯥꯏꯔꯨꯏ, ꯇꯞꯅ ꯇꯞꯅ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯌꯨꯝꯕꯥꯂꯣꯟ ꯇꯝꯕꯗ ꯏꯀꯨꯕꯣꯛ ꯋꯥꯔꯛꯄꯒꯤꯁꯨ ꯇꯝꯂꯛꯀꯦ ꯍꯥꯏꯗꯨꯗꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯨꯡ ꯏꯟꯅ ꯄꯤꯕꯥꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯄꯤꯕꯥ ꯆꯠꯂꯝꯗꯥꯏꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯥꯡꯒꯣꯜ ꯄꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥ ꯊꯣꯏꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯆꯊꯣꯏꯕ, ꯊꯕꯛ ꯑꯃ ꯆꯠꯄ ꯍꯥꯏꯕꯁꯤ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯣ꯫ ꯅꯨꯄꯥꯗꯤ ꯃꯊꯣꯡ ꯆꯥꯗꯕ, ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯥꯅ ꯏꯄꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯍꯥꯏꯕ ꯏꯄꯥꯅ ꯈꯪꯏ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯅꯪꯗꯤ ꯃꯥꯡꯕ ꯌꯥꯗꯦ꯫ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯅꯦꯜꯂꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯊꯣꯡꯒꯥꯜ ꯇꯝꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕꯗꯨ ꯄꯥꯡꯊꯣꯛꯅꯕ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯄꯥꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯐꯪꯕꯗ ꯄꯤꯕꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯍꯨꯜ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯃꯣꯏꯗ ꯃꯄꯥꯕꯨ ꯂꯥꯞꯅ ꯈꯣꯏꯔꯝꯖꯗꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯄꯤꯕꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯥꯁꯨ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ꯫ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯨꯟꯗꯣ ꯃꯥꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗꯨꯅ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯄꯟꯊꯨꯡ ꯌꯧꯈꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯊꯥꯗꯣꯏꯕꯨ ꯂꯨꯅ ꯑꯃꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯧꯅ ꯊꯝꯂꯝꯃꯤ꯫ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯁꯤ ꯃꯃꯧ ꯊꯥꯗꯣꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯃꯀꯨꯅ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯏꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯀꯨꯗ ꯌꯨ ꯊꯛꯀꯅꯣ ꯍꯥꯏꯃꯟꯕꯗꯒꯤ ꯍꯥꯟꯅꯗꯧꯅꯗꯤ ꯊꯣꯏꯕ ꯌꯨ ꯊꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯅꯦꯝ ꯁꯅꯥꯔꯩꯁꯨ ꯊꯥꯗꯣꯏ ꯂꯥꯛꯄꯗꯒꯤ ꯀꯩꯊꯦꯜ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯄꯤꯕꯥꯅ꯫ ꯍꯤꯡꯒꯣꯜ ꯀꯣꯏꯗꯨꯅ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯀꯧꯔꯤꯁꯦ? ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯏꯃꯥ꯫ ꯅꯀꯨꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯥꯟꯅꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯦꯗꯣ꯫ ꯏꯃꯥ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯄꯥꯕꯨꯡꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤꯌꯦ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯒ꯭ꯌꯥꯟꯕꯨ ꯇꯥꯔꯛꯂꯕꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨꯗ ꯇꯥꯗꯕꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯁꯦ꯫ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯣ ꯐꯪꯉꯛꯇ꯭ꯔꯕꯅꯤ꯫ ꯌꯨꯝꯗꯗꯤ ꯅꯨꯡꯉꯥꯏꯅ ꯀꯦꯅ ꯂꯩꯔꯛꯄ ꯄꯨꯟꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯐꯪꯂꯦ꯫ ꯅꯀꯨꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯤꯇꯪꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯏꯃꯥ, ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ꯫ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯨꯏ, ꯑꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡꯗ꯫ ꯑꯗꯣ ꯏꯃꯥ, ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯁꯦ ꯍꯥꯏꯅꯣ? ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯗꯥꯄꯤꯕꯥꯁꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯏꯃꯧꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯊꯣꯛ꯫ ꯏꯃꯥꯗꯤ ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏ꯫ ꯏꯃꯥꯁꯤꯗꯤꯕꯥ, ꯑꯗꯨꯗꯤ ꯏꯔꯣꯜꯂꯒꯦ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕ ꯃꯃꯧ ꯐꯪꯂꯕ ꯀꯥꯟ ꯑꯁꯤꯗꯅ ꯍꯦꯟꯅ ꯉꯥꯎꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯊꯪꯗ ꯅꯨꯄꯤ ꯀꯣꯏꯕ ꯉꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤ ꯆꯅꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯏꯕꯒ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯇꯣꯝꯕ ꯑꯁꯤ ꯃꯕꯨꯛ ꯐꯠꯇꯕ, ꯃꯤꯒꯤ ꯐꯅꯕ ꯍꯣꯠꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯅ ꯋꯥꯕ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯃꯤꯇꯥ ꯑꯃꯅꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕ ꯌꯨ ꯊꯛꯐꯝꯗ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯅ ꯍꯣꯏ ꯏꯇꯥꯎ ꯊꯣꯏꯕ, ꯇꯥꯏ ꯇꯥꯏ ꯏꯇꯥꯎ꯫ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯧ ꯅꯠꯇꯦꯗ, ꯁꯨꯝꯗꯧꯕꯅꯤ꯫ ꯍꯣꯏ ꯏꯆꯜꯃꯦꯝꯆꯥꯅ ꯅꯪꯒ ꯑꯃꯨꯛ ꯇꯧꯅꯁꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯌꯦꯡꯗꯣ ꯑꯃꯨꯛ ꯇꯧꯅꯕꯤꯌꯨꯗꯅ꯫ ꯏꯇꯥꯎ, ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯩ꯫ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯏꯆꯥ ꯏꯃꯧ, ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯈꯪꯉꯛꯑꯗꯤ ꯍꯤꯡꯐꯝꯒ ꯂꯩꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯍꯦꯛ ꯈꯟꯗꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯀꯔꯝꯕ ꯃꯤꯀꯨꯞꯇꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯍꯟꯈ꯭ꯔꯤꯕ? ꯃꯁꯤ ꯄꯨꯝꯕꯒꯤ ꯃꯔꯥꯜꯗꯤ ꯏꯇꯥꯎꯅ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯅꯤꯅ ꯍꯣꯅꯅ
ꯏꯇꯥꯎꯅ ꯑꯩꯕꯨ ꯅꯝꯗꯅ ꯂꯝꯕꯤꯁꯤꯗ ꯆꯤꯡꯁꯤꯟꯕꯤꯕꯅꯤ ꯅꯠꯇ꯭ꯔꯗꯣ ꯍꯔꯤ ꯏꯇꯥꯎ ꯑꯩꯕꯨ ꯐꯠꯇꯕꯗꯤ ꯇꯧꯍꯟꯕꯤꯒꯅꯨ ꯑꯩꯅ ꯅꯝꯗꯅ ꯏꯇꯥꯎꯗ ꯅꯨꯄꯤ ꯀꯣꯏꯗꯕ ꯌꯥꯗꯦꯗꯤ ꯍꯥꯏꯗꯅ ꯏꯇꯥꯎ ꯅꯪꯅ ꯅꯁꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯒꯤ ꯀꯔꯤ ꯍꯛ ꯂꯩꯒꯅꯤ ꯅꯁꯥꯅ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯑꯩꯅ ꯅꯝꯗꯅ ꯌꯥꯍꯟꯕ ꯇꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯅꯇꯥꯎꯅ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯨꯡꯁꯤꯗꯅ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯅꯨꯊꯪꯁꯤꯗ ꯑꯉꯥꯎꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤ ꯂꯥ 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 ꯉꯥꯎꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯧꯍꯧꯅꯅ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯍꯜꯂꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯨꯔ ꯇꯥꯗꯕ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯑꯃꯗꯒꯤ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯁꯨꯝꯅ ꯊꯣꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯁꯤꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯌꯨꯝ ꯀꯣꯏꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯤ ꯉꯁꯤꯁꯨ ꯊꯣꯏꯕ ꯌꯨ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯥ 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 ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯀꯅꯥꯃꯠꯇꯅ ꯑꯩꯉꯣꯟꯗ ꯐꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯏꯕ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯗ꯭ꯔꯥꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯌꯣꯏꯕ ꯑꯩ ꯁꯤꯔꯦ ꯊꯣꯏꯕꯅ ꯊꯣꯔꯥꯕꯤ ꯀꯅꯥꯅ ꯑꯩ ꯆꯠꯅ ꯆꯤꯡꯊꯔꯛꯏꯁꯦ ꯈꯪꯉꯤꯗꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄ ꯑꯃꯗ ꯊꯣꯏꯕ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯑꯩꯉꯣꯟꯗ ꯐꯦ ꯂꯥꯎꯕ ꯌꯥꯔꯣꯏ ꯍꯤꯡꯒꯣꯜꯗ ꯂꯩꯔꯝꯕ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯤ ꯈꯥꯝꯕ ꯉꯝꯗ ꯁꯤꯊ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯊꯣꯏꯕꯕꯨ ꯆꯤꯡꯈꯠꯂꯝꯃꯤ ꯊꯣꯏꯕ ꯌꯨ ꯉꯥꯎꯔ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜꯗ ꯁꯟꯊꯤ ꯐꯥꯏꯔꯝꯕꯗꯨ ꯎꯗ꯭ꯔꯗꯨꯅ ꯁꯟꯊꯤꯗ ꯅꯦꯠꯁꯤꯜꯂꯨꯕꯗꯒꯤ ꯅꯥꯟꯊꯨꯕ ꯑꯣꯏꯔꯝꯃꯤ ꯃꯀꯨꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯅꯣꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯐꯖꯅ ꯌꯦꯡꯂꯒ ꯂꯥꯛꯄꯤꯕ ꯌꯥꯗ꯭ꯔꯣ ꯍꯅꯨꯊꯪ ꯑꯁꯤꯗꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯥꯎꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ ꯈꯤꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯃꯧ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯊꯣꯏꯕ ꯁꯅꯥꯔꯩꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯁꯟꯊꯤ ꯄꯛꯂꯕ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯔꯦꯗ ꯉꯁꯤ ꯃꯉꯥꯏ ꯊꯣꯏꯕꯅ ꯁꯟꯊꯤꯗ ꯐꯝꯕ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯁꯟꯊꯤꯗ ꯐꯝꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯔꯩꯅ ꯊꯣꯏꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯅꯥꯔꯩ ꯊꯣꯏꯕꯒꯤ ꯑꯃꯣꯠꯄ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯊꯣꯏꯕꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ ꯊꯥꯗꯣꯏꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯉꯁꯤ ꯈꯛꯇ ꯅꯠꯇꯦꯗꯣ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯗꯣ ꯗꯥꯕꯤꯕꯥꯅꯗꯤ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯏꯕꯨꯡꯉꯣꯗꯤ ꯃꯄꯥꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯂꯕꯅꯤ ꯃꯄꯥꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯌꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯄꯥꯗ ꯋꯥ ꯐꯥꯎ ꯐꯖꯅ ꯍꯥꯏꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥ ꯍꯥꯏꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯅꯠꯇꯅ ꯍꯥꯏꯗꯦꯌꯦ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯌꯨ ꯊꯛꯄꯁꯦ ꯂꯦꯞꯍꯟꯗꯣꯏꯅꯣ ꯑꯩꯗꯤ ꯀꯣꯏꯃ ꯄꯥꯕꯨꯡꯁꯦ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯔꯝꯅꯤ ꯊꯥꯖꯗꯦꯗ ꯏꯕꯦꯝꯃ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯌꯨ ꯊꯛꯐꯝꯗ ꯊꯦꯡꯅꯔꯤꯕ ꯁꯪꯒꯁꯤꯡꯁꯤꯅꯕꯨ ꯀꯩ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯇꯣꯏꯅꯣ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯜꯂꯛꯄꯁꯨ ꯀꯅꯥ ꯈꯪꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯅꯪ ꯁꯤꯁꯅꯨ ꯑꯩ ꯍꯤꯡꯒꯦ ꯍꯥꯏꯕ ꯃꯇꯝꯅꯤ ꯃꯤ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯕꯒꯣ ꯂꯣꯏꯅꯃꯛ ꯈꯦꯠꯅꯩ ꯑꯗꯨꯅ ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯈꯪꯗꯦ ꯏꯃꯥ ꯄꯥꯕꯨꯡ ꯁꯦꯟꯅꯕ ꯍꯧꯔꯁꯦ ꯍꯥꯏꯁꯤꯅꯦꯀꯣ ꯑꯩꯗꯤ ꯀꯣꯟꯅ ꯏꯀꯥꯏꯕ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯕ ꯎꯅꯔꯝꯃꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯃꯇꯧꯒꯨꯝꯕꯅꯤ ꯃꯦꯝꯆꯥꯅ ꯍꯣ ꯇꯥꯃꯣ ꯊꯣꯏꯕꯧ ꯍꯥꯎꯅꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯏꯗ ꯄꯨꯁꯤꯟꯕꯤꯗꯣꯏꯅꯣ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯂꯁꯦ ꯍꯥꯏꯔꯤꯅꯤꯅꯦ ꯊꯥ ꯊꯣꯏꯕꯁꯤꯃ ꯑꯩꯒꯤꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤ ꯅꯆꯥ ꯅꯃꯧꯅ ꯑꯩꯕꯨ ꯌꯥꯒꯗ꯭ꯔꯣ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅꯤꯅ ꯃꯤꯄꯥꯏꯗꯕ ꯉꯝꯗꯤꯌꯦ ꯑꯩꯗꯤ ꯑꯩ ꯅꯨꯄꯥꯅꯤ ꯀꯩ ꯑꯩꯅ ꯉꯝꯅꯕ ꯋꯥ ꯌꯧꯅꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯃꯤꯄꯥꯏꯐꯝ ꯊꯣꯛꯇꯦ ꯑꯗꯨꯗ ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ ꯀꯣꯟꯅ ꯊꯪꯗ ꯋꯥꯍꯧꯒꯗꯕꯁꯦ ꯑꯩ ꯈꯛꯇꯅꯤ ꯅꯈꯣꯏꯗꯤ ꯆꯦꯛꯁꯤꯜꯂꯛꯄꯗ ꯑꯃꯠꯇ ꯍꯥꯏꯗꯣ ꯑꯣꯏꯈꯤꯅꯤ ꯃꯦꯝꯆꯥ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯔꯤ ꯑꯩꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨꯗ ꯊꯣꯏꯕ ꯑꯁꯨꯝꯅ ꯍꯅꯨꯊꯪꯗ ꯊꯣꯏꯕ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯨꯝꯕꯥꯟ ꯃꯊꯣꯡ ꯈꯪꯗ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯦꯝꯆꯥꯅ ꯀꯣꯏꯗꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ
nupa khudingda irang tawbi nupi ama oirami yenglasi isor mahakna kari tambiriba minok phanglaktrabi sanarigi punchida minok phanglakhigadra thoibagi punchida ahongba lakhigadra laktana punchi lomkhragadra ngasidi sanari kaithelda laklammi mahaka kaithel phaminaba ine sakhigi manakta laklammi sakhina haima nangdi kadaida satgi haina laklibano ine kaithel sida lakpani ine su udaba koire haiduna laklibani aduga imungi awat apakhita yenge haidana hoise lao ngayak wari sakhisi nangbu karam tawrigi thoibabu gyan khara tarabro as khangdideni madi hanagi hamu adum lei yengoi thoibadu mayamna hainabada nupi koi haiba pau madaina nangbo chumra somdabra haibadi ine su khangdi mayamna chimon hainabada tabane aisu khunsidagini hai mau halakpi chanadraduna halakpu oira malenia khangdrideni aina hojik tawgadariba sibu karino macha mamau leiraba mana hojikpu nupi koiba sibu haunabro ai kai haigadabana khangdrini asi haiduna sanare mitlu pirang sinthari sanare kaithelduda ngayak wari watai tawraba matung yum tamna halaklammi nakal amaromdana thoiba ngasi sunupi unarami memcha kai haigi tai nangse atoba nupasu ai leina koi haisibu chumbro haima kanana kari mo hairak ho manja hanubau ai kanamda koi jadi hanuba nang khaktane aigidi hoini ai khakta oiradi phai hairibani mathang unabadadi nang soi khoida puradabani asomna wari ngahak sanaraba matu mayum da halaklami pibana ima hau tare ima tare kari haige nangna laktana langjabi dawna kauribasibo pabung kaidi sakhi ma sanare sor asang ba mohon doktuna magi leifam kadai de oini haige yu thakpam da leiramgani ma pabung se khara senabi aina halakpagi lambida pabung manba amanu pi una hawi pabung oiragana karigi man hanu thongna nupi koiga dawriba kari noi bungo nangna hairiba wasibo nahan chu kaithel thoklubada ine sakhina so kari no yamna hairi asing manima aina thabak halakpagi lambida urakpani tasingna pabung do yamna mali aina karigi mada oidaba nganga dawribado pabunggi phibam nachaina khang iyamba mayamga punna thabak halakpa oibagi aina pabung nate do mayek singna khangdorakpagi tanja phangdabani masina singbo oiramlabadi kamdongba namo phanglaba mana khalibasina karino asuk kaiba matamse tawdraga kamaina napabungna adugumbada tawribano imadi thasaba ngamde napabungna adumna tawramgani haiba imadi ne thasaba ngamde imagi bungo thadoina ima tabibana haiso haibani aisu pabunggi matawse kharadi jingni hanaga iman manadri fizola maset poirabasu hanaga manadri asumna makoina wari tawringai tanja asida thoibasu halaklami maithongda nokphet tawna nungaiba monda amaga loinana imong jangge tawbada leiramliba sing adu ubada japleptuna hey kaidongnarigin he noina tumin leptuna leirabadi kana kaidobu yaurage kaishu tawdeda mai babungsi ngasidi gyan tana halaida aise gyan tarabani ko hanaga manadrabani sidaidi gyan tana leina buhotnaradabani haima ngasidi kari numino wakhala sugyamna tarisibo thadoina babunggi se wakhal macha yam khalale na maudadi hanaga manadre masasu yam nali pakhang suman thui wakhal yam nungai ba maliko ase haiduna thadoi makuda yengduna nokphe tawsili haima heide dum phajabani da ima oibema pibana babo imung asigi mai chokka da thabakte kaidong nungna tawbirakanu masina tanana chadi pabunggi mafam da haingai kari sulai jadi thoibasu mana tawriba asi asoibani khangna khong thangjin khibani adubu machagi wahai asi tabada wakhal maning halakpagum phaurammi asumna matamde sumhau khibana ngasi su thoibana memchaga unaduna karigamba wari khara sengdoke khanduna unarami karina memcha nangna ngasi asuk thenglaklibade ho aido thabak khara tawramba adugini ai ngasi dina phamda wa khara haigi memcha haye kaidoge ngasi di ta thoibase kainom tawi ko memcha madam asu koibase ai dumduna lairuri ai se kanano hayu phoba kaururi isane isase masak khangjaruri adubai ngasidi mikap thokli ngasidi matam koina phawgani khangudram itanuk sibagi maichakna chaklakli loina bigi akhang kanba matau kaya sina ai bangasidi makoi gi nuksibana punchinkri ai hojik imau phangli masidagi henba kari leiri
ꯃꯦꯝꯆꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯇꯝ ꯈꯔ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯄꯨꯁꯤꯜꯂꯨꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯨꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕꯅ ꯑꯊꯦꯡꯕ ꯊꯝꯂꯕꯁꯨ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯌꯨꯒꯤ ꯃꯌꯥꯏꯅ ꯑꯩ ꯏꯆꯥ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯀꯥꯎꯈꯤ ꯑꯩꯒꯤ ꯍꯩꯅꯕꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯆꯩꯅꯥ ꯀꯌꯥ ꯄꯤꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯂꯕ ꯑꯁꯤꯗꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯄꯤꯕꯤꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯆꯩꯅꯥꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯁꯔꯨꯛ ꯊꯨꯡꯂꯔꯤ ꯃꯦꯝꯆꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯏꯃꯧꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨ ꯄꯥꯝꯂꯛꯂꯦ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯁꯤ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯃꯦꯝꯆꯥ ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥꯒꯤ ꯋꯥ ꯇꯥꯗꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯦꯝꯆꯥꯒ ꯈꯪꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯅ ꯃꯤ ꯅꯦꯛꯇꯨꯅ ꯊꯣꯏꯕꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯍꯅꯨꯊꯪꯗ ꯑꯩꯒꯤ ꯃꯦꯝꯆꯥꯗ ꯁꯤꯡꯅꯔꯗꯤ ꯑꯗꯨꯅꯤꯗꯅ ꯃꯁꯤꯒꯤ ꯇꯟꯖꯥ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯆꯩꯅꯥꯗꯤ ꯅꯪꯅ ꯐꯪꯖꯍꯧꯔꯣ ꯍꯅꯨꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯐꯨꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯝꯕꯤ ꯆꯠꯄ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯣꯏꯕꯕꯨ ꯊꯦꯡꯅꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯟꯒꯅꯨ ꯄꯣꯊꯥꯗꯨꯅ ꯂꯩꯍꯜꯂꯨ ꯆꯩꯅꯥ ꯈꯣꯜꯂꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯐꯔꯅꯤꯁꯦ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯊꯣꯏꯕꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯕ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯄꯥꯕꯨꯡꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤ ꯏꯆꯥꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯕ ꯏꯄꯥ ꯈꯪꯏ ꯍꯥꯏꯌꯨ ꯐꯠꯇ꯭ꯔꯕ ꯃꯄꯥꯒꯤ ꯏꯐꯝꯗ ꯏꯆꯥꯅ ꯆꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯀꯌꯥꯗꯣ ꯏꯄꯥꯒꯤ ꯃꯐꯝꯗ ꯉꯥꯡꯉꯨ ꯄꯥꯕꯨꯡ ꯅꯆꯥ ꯉꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯥꯏꯖꯒꯦ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯁꯤꯃ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕꯒꯤ ꯇꯟꯖꯥꯗꯨ ꯐꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ ꯃꯁꯤ ꯄꯥꯕꯨꯡꯅ ꯏꯐꯝꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯅꯆꯥꯅ ꯈꯟꯖꯩ ꯄꯤꯕ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯄꯥ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯈꯨꯔꯨꯅ ꯃꯥꯂꯦꯝ ꯂꯩꯇ ꯇꯥꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯄꯥꯕꯨꯡ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯂꯦ ꯄꯥꯕꯨꯡꯒꯤ ꯅꯥꯀꯥꯗ ꯂꯥꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯤꯅꯣꯛ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯐꯪꯕꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯝꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯤꯅꯣꯛ ꯄꯤꯕꯤꯒꯅꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯆꯥꯏꯒꯤ ꯏꯃꯥꯡꯗ ꯏꯃꯥꯒꯤ ꯃꯤꯅꯣꯛꯇ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯄꯥꯕꯨꯡꯒꯤ ꯅꯥꯀꯥꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯃꯥꯗꯤ ꯅꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯑꯀꯥꯏꯕ ꯑꯁꯣꯏꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯏꯃꯥꯒꯤ ꯏꯃꯨꯡ ꯄꯨꯕ ꯊꯥꯗꯣꯛꯂꯝꯗꯨꯅ ꯄꯥꯕꯨꯡꯅ ꯍꯦꯜꯂꯦ ꯈꯟꯅ ꯂꯥꯛꯂꯤꯕ ꯏꯃꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯄꯥꯕꯨꯡ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯂꯦ ꯏꯃꯥꯕꯨ ꯄꯥꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯍꯟꯕꯤꯔꯨ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅ ꯐꯅ ꯋꯥꯔꯕꯁꯨ ꯄꯥꯕꯨꯡꯅ ꯑꯁꯣꯏꯕ ꯀꯌꯥ ꯇꯧꯔꯕꯁꯨ ꯍꯣꯠꯅꯩꯗꯨꯅ ꯇꯧꯔꯕꯁꯨ ꯏꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯅꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯃꯥꯁꯨ ꯊꯧꯅꯥ ꯐꯕꯤꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯣꯛꯄꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯀꯞꯂꯝꯃꯤ ꯊꯣꯏꯕꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯗꯣꯛꯇꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯁꯅꯥꯔꯩꯅ ꯍꯣꯃꯣꯏ ꯄꯥꯕꯨꯡ ꯍꯩꯃꯥ ꯆꯥꯊꯣꯏꯕ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯀꯞꯄꯤꯔꯣ ꯅꯪꯕꯣ ꯍꯩꯃꯥ ꯃꯗꯨ ꯊꯤꯅꯕ ꯍꯟꯅꯨꯔꯕ ꯅꯪꯅ ꯀꯞꯇꯅ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯈꯠꯀꯅꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯊꯣꯏꯕꯅ ꯇꯞꯅ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯁꯅꯥꯔꯩ ꯅꯪꯁꯦ ꯋꯥꯔꯕꯁꯨ ꯋꯥꯏ ꯍꯥꯏꯕ ꯀꯧꯕ ꯂꯩꯇꯦꯀꯣ ꯅꯪꯃꯨꯛ ꯑꯈꯥꯡ ꯀꯟꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯔꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤ ꯑꯩꯅ ꯉꯥꯎꯗꯨꯅ ꯂꯩꯒꯅꯤ ꯃꯇꯝ ꯈꯔ ꯑꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ ꯏꯈꯨꯠꯇ ꯄꯥꯏꯕ ꯃꯅꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯏꯕ ꯍꯩꯔꯨꯗ꯭ꯔꯤꯕꯅꯣ ꯃꯦꯝꯆꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯂꯨꯔꯕ ꯑꯁꯤ ꯆꯪꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯂꯤꯕꯤ ꯅꯪꯕꯨ ꯅꯪꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯩꯒꯤ ꯌꯨꯊꯛꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯪꯕꯨ ꯐꯨꯕꯤꯈꯤ ꯑꯩꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯂꯨꯝꯈꯤꯕꯗ ꯑꯩꯅ ꯅꯐꯝꯗ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯅꯪꯒꯤ ꯅꯐꯝꯗ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯩꯃꯥ ꯃꯣꯏ ꯄꯥꯕꯨꯡꯗ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ ꯂꯥꯟꯗꯤꯌꯦ ꯀꯅꯥꯁꯨ ꯂꯥꯟꯗꯦ ꯃꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯀꯤ ꯑꯁꯣꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯁꯥꯎꯕ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯟꯈ꯭ꯔꯕꯗꯤ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯖꯔꯤ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯅꯥꯕ ꯐꯔꯤ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤꯁꯨ ꯃꯆꯥ ꯐꯥꯏꯕꯣꯛ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯀꯣꯟꯅ ꯊꯪꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯅꯨꯡꯁꯤꯕ ꯃꯁꯨꯒ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫